Ngasigi oina SAIBOL post tagi security force takthoknanaba kuki nupi protester team da bra khakta LITPA nupi team amana hauzik CSF ka muknariba aduda yadragadi PANTY khakta setpa kuki nupi team amasu standby da leire haibani maduda yadragadi kuki terrorist singna CSF ta nomai kapa hauragani haibani haiba iduning thaugi text translate na ahan moine miyam da kudol tamjari amadi video asibu meng tabidi bapun makpu loktak mapau updates ki mekaidagi ikai komno jabaga loina na taram na oksari bra LITPI nupi sing aduda security force na tas tawre haidna video namlaga x ta thagat pa haure masana masagi purit chegai jabi tim amasu yauri bani irang khalak tringai da tear gas cell kaplaga tanthok au haibiu natragadi kuki sing na semba viral video gi pressure dagi lali chumi khangdana higher authority na SAIBOL post ta hauzik riba security force sing adu kokthoknaba hairak haiba wafam sing thamli makhatana thadau MP Manipurna Churachandpur da hauzik thokliba kuki jomi lan asida kuki nattaba thadau makhei lan asida sokpidanaba yahon bidanaba jomi council da hijakre hairi PSC ki makhatana maitai khul ngakpa sing alert layu attention divert taunanaba maitai khul da nomai kapsilakpa yai tainafam leitabagi asonma makai da tainarakani atop makai da olaga nomai kapnaba honari ngasi hayeng simadi heavy firing tawgadori haiba text translate oina wafam khara phongdokli makhatana PSC na phongdokpagi matung ina yengutu mafam khuding makai khuding nomai kap kadore kuki terrorist singna maitai khul ngakpa sing alert laibiu SAIBOL attention divert torkadori ason makai da nomai kapsilaga advantage launanaba plan torokli makhatana kuki leader dagi order toroktuna nupi makhei irang topom SAIBOL post dagi kokthokre last option oina security force ta onchilaga nomai kapa CSF hatpa hairibani makoi CSF ta onchilaga nomai kapadi ngamloi maitai beles ta onchilaga attack tarokani haiba text translate oina phongdokli PSC ki makhatana post amakaka thamjage KNFP ki commander tiger na maitai beles attack tawnanaba plan tawkhre KNFP gi attack tawpham makai mayamna ayamba khangnarbanina attack taroktrigai lambi thatauro cycle MLA Kimnio hangsingna Manipur gi DGP da phone da wari sanaduna magi constituency gi manung SAIBOL gi post asidagi security force lokthokpi wahijari MLA gi wafam adu DGP na yakhidre maramdi home ministry amadi Manipur gi CM Biren gi order ni ayaba leite haikre SAIBOL post asi security force na karigi Paisin kibano haiba asi mayamna kaunare kuki singna hanjin maitai belesta nomai kap tharakpa aki akang toonba nupi yauna journalist amadi police personnel phawba aso apan thon kiba aduki makhatana pamdaba thodok thoktana ba kuki singi strategic point ase paisin daba yadabadagi paisin kibani hairi SAIBOL post asidagi kuki terrorist singi atai post singda logistic support ki yamna maru oiba lambini maram aduna SAIBOL post ase withdraw tawnana ba kihanba CSF fawba attack tawgani haribani CSF ta attack tawrugadi kuki gi lan strategy da asoiba achauba maithiba ama oiragani khanbadagi CSF ta attack tawdanaba amadi maitai da oina attack tawnanaba haina khre haiba toan ba kuki gi text khara miyam da thamlakli makha satharakpada AT General Headquarter gi PRO oina thawpubidi ba Rubin Mangang khoirapangi PS tagi post am khala khotchagi Wati warem New Year bye bye gi mingda hauzik nomai kapa mi punaba ishai hauna sakpa langba disturb tawba mayam ama tawri aikoi loina khangi adubu aikoi tasin usinate yaujate thamjaningba wafamdi hayeng sekmaida picnic chatke khanba singna yam section view picnic spot mafamdani aikoi na kapna risi soiba haibasi second ama khaktani hayeng soiba siba naba yauraba kanda AT kaidawlai police kaidawri maira paibi kaidawri haibiganu aikhoisu ishagi amadi laibaki thabak yam chinjai noi senaduna laiba matam phangde haiba wafam sing phongdokli makha satharakpada kwakaitel 360 hairiba PSC gi post amani khakla khotcharaga thamjage breaking news maitai mecha manga ireng mamlan thoklaga kuki taba mafam da chatna bahona rambadagi security force singna kalaure hairi makhatana South Korea gi ko na president Yoon Suk Yeol gi mathakta arrest warrant issue tawkre hairi Manipur Lengaki Council of Minister da yauriba kuki minister ani lauthoknaba CM da taksin kre hairi makha satharakpada anoba sahigi yaipa pokzel Dr. Angomsa Bimol Akoijam Member of Parliament Lok Sabha Inner Manipur na pirakli ahuba amasung aroiba naiba taibang miyoibagi mapokni asigumlaba miyoibagi punchi asida taibang pan miyoiba aikhoina semjaba matamgi chaithap ama oiriba Gregorian calendar gi matung inna chahi 2024 loiduna anoba chahi 2025 laklare haukiba matam khara asida amukta thokhidriba maongda iramdam buttugaige
ꯌꯩꯈꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯂꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯑꯋꯥ ꯑꯅꯥ ꯑꯃꯁꯨꯡ ꯑꯁꯤ ꯑꯅꯥ ꯅꯪꯍꯜꯂꯤꯕ ꯆꯍꯤ ꯆꯥ ꯀꯌꯥ ꯂꯩꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯤꯑꯣꯏ ꯈꯨꯟꯅꯥꯏꯕꯨ ꯁꯤꯡꯅꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯋꯥ ꯑꯅꯥ ꯂꯩꯇꯕ ꯋꯥꯠꯇ ꯄꯥꯗꯕ ꯏꯔꯝꯗꯝ ꯑꯃ ꯑꯃꯨꯛ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯏꯔꯩꯆꯥ ꯃꯤꯌꯥꯝꯗ ꯑꯩꯍꯥꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯃꯁꯨꯡ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯊꯧꯅꯤꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ 319 ꯑꯃꯗꯤ 290 ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯌꯥꯎꯗꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛ ꯄꯣꯏꯟꯠ 108 ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ 1 number of slur with 1 magazine, 1 number of 303 rifle, 1 number of 12 bore single barrel gun, 2 numbers of 9mm pistol with 2 magazine, 1 number of anti-riot gun, 2 numbers of in-charge LMG magazine, 2 numbers of in-charge rifle magazine, 4 numbers of 36 hand grenade, 1 number of detonator, 5 numbers of anti-riot shell, 4 numbers of 7.62 live rounds, 1 number of 9.2 mm B47 live rounds, 1 numbers of 9.96 mm live rounds, 04 numbers of 7.65 mm live rounds, 22 numbers of 12 bore live rounds along with 1 bell, 2 numbers of magazine pouch, 2 numbers of pairs of hunting boot, 1 numbers of bell and 2 numbers of Baufeng handle set from Thongkhonglok village near Khuntarok Nala Bishnupur district haiba wafam asi thamjaraga ngasigidi matang saida loishinjare।